अहानबदा मरुइबा पाउ पिजरी सकमदबसिंगना कोंगबदा लेबा मिनिस्टर ऑफ स्टेट एक्सटर्नल अफेयर्स एंड एजुकेशन आर.के. रंजनगी युमई थादोकलमले रिफ्यूजी सिंगी मसागी ओइबा पॉलिटिक्स लेते हाइना NSCNIM ना फोंदोखरे कोनुंग ममांगदा रैपिड एक्शन फोर्स ना फुबदा मियोय मापन असो अपन नंखरे मसादा यावबा सेल गाड़ी अमदे मोबाइल फोन मुलौरे अमदी इम्फाल वेस्ट अमसुंग ईस्ट लॉ एंड ऑर्डर दा अहोंग खरा लाकपदगे डिस्ट्रिक्ट अनि असिदा कर्फ्यू की मतम नुंथिल पुंग मंगा फाउबा खुदक्तगी सांतोखरे हौजिक मपुंग ओइबा पाउ मियामदा संदोकना पिजरे सकंगदबसिंगना ngarang numidang pung 12 rom taba matamda Imphal East ki kongba nanleibam lekai da leiba Union Minister of State External Affairs and Education R.K. Ranjan gi yummai na tumna thadoklamle sakangdabasing adu chaurakna mi yankhai rom oigani hairi pau hek phangbaga ELITETV gi paumi timsu mafam adu da changsinke mafam adu yoba matamda yumge saruk ayamba amade sangoi mai na tumna chaklamba thengnarake yumthangna bada leiba amadi lekai miyamna mai adu muthatna honabada achauba awaba ama oike makhatana yumthangnabada leiba yumsu chakpa horokpadage mayam changdana mai muthatnaba honake Manipur Fire Service ki kangbu sing mafam adu yoroknaba honabada lambida athingba kaya thokpadage matam chana yorokpa ngamkhide Minister gi yum asi ngarang mai thaba matamda kana amata leramkhide yumthangnabadagi phangba pauda minister amadi mahake imung manungde Delhi da leikhibana security ki ngak senanaba security personnel singsu amata lekhide haire mafam aduda khamduna leiramba 4-wheeler ahum amasu maina tumna chakre kanana karigi damakta yummai tharamlibano haiba chap chaba khangbangamdre thogdoksingi matangda mafam adudagi aikhogi paumi team langamba amadi hentoibana pirakpa report Vijayeta lejerbo mafam si external affairs ki R.K. Ranjangi yumuktani ado yumasi mai chakuna reme mai chai pose kana tormino kari mai tormino haibagi langlang jilaba khambang ngri yumasi da lei ko gi gari amadi singkoi da lei ba poche kaya am mai chakre aduga huju khogi yum manung gi oibasu tam tamna mai chakhalakli aduga hosiki makha ta pa amu khogi thodosi gi matang da makha ta ba mi ang tan wa Mungkin apa isi ini baik dong kayak kenapa bisa kayak gitu. Ya.
हिरम से की मतंगा कैमरामैन एंथो बगलों ने ना पाउडर जरी बा आईफोन नंबर Refugee nomadic people amasung immigrant sing makoi masagi oiba politics leite haina NSCNIM gi luchingba singge manungda ama oiriba RH Raisina phongdokre magna thadorak pa cherol amada makoida political community amagi membership piba natraga makoina sangsilagliba leibak amagi citizenship pibadi yai adubo atopa mi gi leibak ta tonganba homeland natraga tonganba state amagi damak refugee sing natraga immigrant singi group amana political movement ama chathaba haiba Yellow missing amasong makoigi lamda leiriba thadok naba yadraba hakki mathakta leinadaba thawong amani hairi maangna makha taraduna aranba tawba singdage semjin sajinba che sang sing loinana leibak amagi citizenship tanba habse leibak adugi mathakta tawba crime amane yellow mi miyoi sing namthanaba yellow miyoi amagi leijariba lamda mapal lamdagi lakpa miyoi sing thamjinba habase colonialism amadi expansionism gi thawong amaga chap manaba condemn tawningai ne lam natana Nation state amagi manglan sagat pa yaroi lam haiba asi leibak amagi yumfam ne miyam amadi politics asi lam amagi puwari gi achet pa yumfam da sagat pani hairi New Chekon Singyang Lekaida Kuki Singna Leramba Yum Ama Mai Tharami Haibagi Wahouda Ngarang Thokiba Thodok Adugi Mari Lenana Khuisaunaraba Miyamna Makhatana Ngarang Numidang Konung Mamangda Thoraktuna protest tawkre Micham Miyam amasung RAF anigi marakta yamna chawba muknaba thokhe RAF kangbuna fudarakpadagi miyoi mapan aso apan nangkre Makoi mapan gi manungda amade khara fibam thina sokle soklaba sing adu advanced hospital da laikanare rapid action force kangbuna masada yawba paisa ghari munpata natana phone su thugai ki hairi Imphal East amasung West ki oina ngasi curfew ayuki pung 12 fauba komthokpibadu makhatana district ani asigi ngasi thengna thorakpa order da numidang wairam pung 5 fauba khudaktagi sangdokpa le haire Bishnupur district ki oina numit yungba pung 12 fauba komthokhe adumakpu kangpokpigi oina de nungthil pung 3 fauba komthokhe curfew komthoklingai manungda kaithel amadi dukan sing hangnakhe miyamna chana thangnaba amadi atei nomagi changdraba yadraba potlam sing curfew komthoklingai manungda leisinakhe lambida mahu sagum gari chenkhe Paugi marak thana te mabra amatang lominase Admission open, R&T Institute and Aviation Academy ke lakatori session 2023-24 ke admission hausare Institute asi Ministry of Corporate Affairs Government of India na well recognized tauraba amati 5 years service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass tauraba mahairoi singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course singi khudong chaba leijari course sing atudi international air hostess training airport operation staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amati airport visits institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 70059704770 natraga 8132092225
SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pinabagi damak specialized oiraba team kaya semdona angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba honaduna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu Manipurgidi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Admission open Central Academy Khabam Sumraithong Manipur laiba CBS da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Manipur ki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingjanba hojare School asi yamna mayon chumna fagalakliba National Thaki Award kaya puthokliba makal makha kaya gi state and national level competition da gold medalist amadi prize winner puthokliba school ni leibaki awabada saruk yaba oina Class 9 gi di admission fee amasung tuition fee lodana lemna mingjanjagani Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi takta phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani akopa moral gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tawba Royal Academy of Science Wangkhayamadi Kongbagi Class 11 Science 2023-24 da tamnaba admission process hauzare ahan by admission tawba satra chamada textbook lemna fanghangani loinana admission fees lupa lishing taruk oigani bus amasung van service na chingbaga loinana hostel facility su leigani akupa marol gidamak Royal Academy of Science ki Wangkhay office da lakpiu Braki matung na taram nok chare makataba pau bizare ZDU Manipur State Unit ke Vice President su oidiba social activist Sanjoy Ahanthemna mayum makai tangoi tana mai thadok pikraba kumbi kendra ge aroi basarukta naitom taba khungang chawrakna yum chamaga mari forum lejaba kuki militant singna me kunipanda mayum makai maina tumna thadok pikraba khawang amadi maning mai kai ahumda kuki khun singna koisinduna leiba napet khunja singna lanjena duna leiriba wangu hainau yam awang lekai da chatuna khunja singi awabada saruk yaraduna thangnanaba isingsu mateng pangkhre mafam aduda leiba napet awang lekai dege salam biren meitei koba khunja amana makhutta afaba makhalgi khulai paiduna chingkhong chingya singda koicha chatuna meitei khun singda nongmai kapsinduna irang sagatliba kuki su militant sing athuba matamda takthokpiu magi designated camp singda nongmai sing deposit tawhanba amasung kadar sing lengdana thambiduna athuba matamda Manipur Santi Pubirau Huzik Kumgi Nong Lakpa Hore Lau Singuba Hoba Matam Oire Maramasina Hakteng Nana Awaba Nanglaba Mai Thadok Pikraba Yumkai Amuhana Lengang Nanongna Sabiduna Tangdu Letaba Punsi Pibiu Amasung Naped Hariba Naitom Kundazaba Kungang Asibu State Force IRB Amade Commando Gi Company Ama Hangdok Piduna Ngakpi Senpiu Haike Mafamadu de Ladiba Naped Kunza Singda Huzik State Lengakna Paikat Liba Tabak Tharam Sing Paudam Laduna Sanjoy Ahanthemna haike Housing Manipur asi yamna luba tanfam amada leiri state asida president rule laklabadi mapi mapa oiriba lengak asi leikhidaba thoklabadi kuki singna taliba separate administration asi Bharat Sarkarna pithokrabadi Manipur machetana kaikhigane ipa ipu panganba singi Ikeng tana kalamba aikhogi Manipur gi saktam kaikhigani hauzik thengnariba lan asi anishuba awalani chahi taret khuntakpadagi hena sathiba lanni haike kariguma koi lenga chi legi da batardi separate administration du tan badu koi lenga ko khangdrabni pitho urdi koi mangse bra
सिमा नंबर 1 अदु इदि सेपरेट एडमिनिस्ट्रेशन दो पिथो की तार दे नापर तो कोई वनिंग है ए यार से नापर से पता से सुसामपुर की तार नोय चखरो कनान थिंगम हौजिक नापत लैबे यार न कोई चखरो ओइना कुकी चिलि नाउसिंग तालायना खलसि असिदा थिंगदो जि कनाम नापर प्रजान थिंगम गद्रो दिसिने थिंगम गद्रो कना आइनो थिंगमो अकाब एमएलए जु थिंगमो कनाम तनगमो कनाना थिंगनी मणिपुर सरकार ए यारोय अदुगी नापत दे कोई खुन्ने अदु नोय चखंदो से आईआरबी पोस्ट थमो सिदा बंकर साउ नापत सोको यारोय हाइदुइसे मणिपुर सरकार ने कोई इपी इपा इमा इपा ओइरिबा मणिपुर सरकार ने थिंगकदोनी अदु कोई सोलुरब तानभमसिदा मणिपुर सरकार से मुथलगा प्रेसिडेंट रूल थम्बदे ए साइड पामजदे हौजिक ओइरिबा अखोई नोंसिंगी फिबम ओइरलबा मतम मसिदा अखोई नापत हारिबा लमदम मसिदा लौ सिमुबगी मतम ओइरको मतम मसिदा नापत की प्रजा सिंग असिना मागी लैरिबा लौ सिंग असि उबु याननबगी दमक्ता स्टेट सरकार ना अथुब मतमदा सिनबीबा अदुगा मफम मसिदा अखोई न तंगदु लैताना हानगी मतौगुमना लैरिबा कुकी सिलंगाव सिंग असिगा इमुंग मनुंग ओइबगी यामन नुसिनबो मोंगदा लैबे याननबगी दमक्ता कुकी मिलिटेंट खुलाई पाइबा लालहौबसिंग असे मफम असिदगी तकथोक्तुना बखोसि ताथोक्पिरगा अखोई हानगी पुंसिदा कुकी सिंगसिगा अखोइगा इमुंग मनुंग मसि मनावगुमना नुसिनबगी मोंगदा लैननबगी दमक्ता अथुब मतमदा सरकार सिनबिननबगी दमक्ता थोरांग तबियो अदुगा मफम असिदा नापल हारिबा मफम असिदा स्टेट की फोर्स मतिक चाना अखोई कमांडो मतिक चाना अखोई बटालियन अमा थंबिदुना अखोई नापत की प्रजा सिंगसिंगा पि सेंबिदुना मफम असिदा अखोई सि तंगदु लैताना हानगी पुंसिदा नुंगाइबो पुंसिदा हंजलकपा याबा अदुगुम पुंसिदा सरकार सिना थुम मतमदा तौबिननबा सरकार खंगनजै दिल्लीदा लेरिबा मिनिस्टर आर.के. रंजनना महाके मयुम मई थादोखिबगी थओंगबो थमोय सोकना नुंगाइतबा फोंदोखरे युमदु यामना ईश्वरदा थौनीजरगा साजखिबने ममांगदसु सकंगदबसिंगना मई थानाबा होनरंबा लेखरे आइगी इरमदम मियामदगी असुम हाइना तरोकनी हाइबगी थाजबा खक लेखिदे महांगना मसासु मणिपुरदा शांति कन्नमनबा कन्ना होनदुना लेरिबने करिगुंबा महाकी इमुंग मनुंगी मियोइसिंग लेरमलबदी लोइनमक सिरंबसु याय हाइना निंगमदबा फोंदोखे This is the second time. So now I feel that in first time I anyhow convinced them and security protected the first issue. And that was in the early evening. And this time, yesterday, it was in the late night, about 10:30. And everything is normal. Suddenly crowds of people came and attacked. I was told. Then even the house is fire. The fire brigades cannot enter the area. The people block it. I do not know why, for what reason they are attacking to me. There is no reason. In all the process, I am preparing to bring the peace, negotiating the central, my senior ministers and colleagues to bring the normalcy in the state. And in the meanwhile, this kind of unwanted incident has happened. Now I feel that if my sons and daughters and my family happens to be here, that burning and throwing of petrol, it seems it to be attempt to my life also. Third time it may be attempt. But this I would like to focus that the law and order condition in the state of Manipur is totally failure. The existing government could not maintain this, despite the central government has sent a lot of the protections and rapid action force. I do not know how the state mechanism is failure. That I feel like that. ngarang numidang pung 12 ama fawbagi manungda mai mutpagi tanja lauraga sakhangdaba miyoi singna imphal gi tongan ba mafam singda unknown symbol kaya ama yeklamle haire hiramasiga mari leinana nupi anidi hairang goithongda praja miyamna fabadage singjamai police station da sinakre haire हौजिक ओरिबा फिबम असिदा मियामदा मिपाइबा पोकपा याबा थबकसिंग करिगिदमक्ता सथरमलिबनो हाइबा माइकै कयादगे प्रजा मियामना हंगलकले असिगुमा थवोंग असि कनाना करिगिदमक्ता चथरिबनो अमदे हिरम असिगा मरी लेनबा ऑथोरिटीना थिजिनबिदुना लेबाक मियामदा खंगनबियु हाइना माइकै कयादगे हाइनरकले
Ngarang numidang pung tararom taba matamda suknu romdagi imphal tamna lakpa gari mari miyamna mai thakre mai thabagi thodok adu langmaidong high school playground da gari ohum amasung atopa gari amana Wabagai Indo Brahma Sugnu Lambigi Labukta Tainabat Leiba Ahangba Mafam Amadane Langmaidong High School Playground da Miyamna Mai Thadokraba Gari Ohum Adudi Chakatara Taruk Panba Tata Truck Registration Number AS01 JC6643 Chakataruk Panba Tata Truck Registration Number MN01 5247 Amade Bolero Pickup Registration Number AS01 PC 8604 ne aduga wabagai gi area da miyam na mai thakraba gari aduna chakataruk panba tata truck registration number MN05C 3297 ne thodok asigi matang da thodok thokpham dagi phangba paw gi matung inna hairiba gari mari asi sugnu rom dagi imphal tamna lakpada hojik thokliba manipur gi irang asiga mari lenana achat awong sing check tawduna Pamdaba thodok sing thoktanaba langmaidongi area da ngak seliba ima ibel singna gari sing adu khamduna check tawrubada gari ohum da plywood factory chalai bage tongan ba machine sing yawba factory ga mari leinaba potlam sing yawramba thengnake adudagi miyamna gari thorakliba singa wari sanabada purakliba miyoi sing adugi maraktagi miyamga ningai sangdanarakpadagi khoisaunaraba miyamna gari ohum adu mai thakibani haire Atopa wabagai area da mai thakiba tata truck aduna khoisaunaraba miyamna mai thadokraba gari ahum asigi maningda lakpane truck asida su maina chakraba yote kayagi loinana u khainaba khorai maya khara yawrambadagi miyamna gari adusu mai thakibani haire Miyamna Langmaidong High School Playground da leiba mai thakraba gari ahum aduda purakhiba plywood factory ga mari leinaba potlam sing adu koirengai keithel degine N Dilip Kumar apokpa lekhidraba N Gauri Kauba miyoi amagini haire Paugi marak thana temba break amamuk lominase Welcome you all to UNACO College, Kongman, Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak na simaglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur gi mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognize tauraba college asida chaliba academic session asigi akagnaba sit masingi admission hauzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, Hairiba coursing asigi scholarship ki kudong saba su pangbigani, amadi meritorious students singi oiba tongan ba kudong saba mayam amalegani. Akopa moral gidama 9856575163. College address Pangai opposite MPTC da lengbiratuna ngasimak kudong saba silawiu.
20 years of trusted diagnostic service, Babina Diagnostics. Breaking matungda makha thaba pau pizari. Cookie di lan yamna pamba jati ne chingmi masel oirabasu cookie sing top topi hauzik sokna riba cookie amade mitai gi lan asigi horok famdi sarkar na khangpham thoi athobada warisil purakna ba lengak na khona biu haina wangkhairak village ki chief BS Renshan na phongdokre Chandel district ki manungda leiba anal tangkhul lamkhang amade kom jati furup singna khulona duna leiminariba sugnu kendra gi pangantabi tanjeng khunau Korsang tabi jajing khunau wapokpi amade sugnu na chingbagi CSO luchingba singa loinana jati furup anina lam hector chamanga henbagi lofam singda hanagum lau singu tongminana bagi matangda mifam ama coachtal na sinduna Sajing Khunau Community Hall da pangthokre Wangkhairak ki chief BS Renshan hai cookie di naga furup kasu lan chahi ahum chupna lan tongna khiba leikre mathangda cookie amadi paite ani ge maraktasu Churachandpur da lan tongna khre hairaduna haujikna mitai amadi cookie gi lan tongna duna leiriba sini phongdokhe Nungkangching village chief Ringsang Kamlam Kangna Kulonariba mitai jati sing hojiksu cookie militant sing changlak tanaba ahing nungthil khaidana santri tawduna punna leminare mahagna hai chingmi masel ojarabasu cookie sing asi top topi naga singa wakhalon sungan manade phongdoke lamjing balupki general secretary A Chanthoi Sanana hai sugnu area da chingmi tammi punna peace committee semduna matam kuina santi leruna bagi matungda mamang thagi kuntaret ki ahingda cookie militant singa nongmai kapa yauna yum kaya mai thaba cookie singna horakhibagi maitaisu masa ngakthok janaba thodok khara thokhibane Coastalna achawa thodang longtuna sinkiba kangluk furup singge mifam maduda khulonari ba furup sing naga amadi mitai furup anigi marakta thokpa natabanina hanagum nungsi sanana mahosagum leiminaduna cookie singna khulonari ba aikhoigi marakta nungsinadana ba torokpa Singumba Thingnamina Yauna, Lau Singubagi Tabak Thorom Sing Toropada, Kanagumba Mio Kanglop Sing Haibade, Cookie Singna Naga, Amadi Mite, Anigi Marakta, Akaiba Pirakpa Kudimak, Pau Fona Bahaiba Wafam Sing Asi, Wangang Kiba Kun Gichip Sing Amadi CSO Ki, Luchingba Singna Fundok Narake. Mipamaduda Western Valley Chief Association Ki Chairman, KH Rokin Ngam Analna Chief Guest, Pangantabi Gram Panchayat ki Pradhan Ningthaujam Indibala Devi Tharommapu Loinana Sangraipung Village ki Chief S. Anthony Tonsen Tampak ki Chief Sarto Kokokom Tonsen Khulen ki Chief K. Rokhen Kom Nongkhangching ki Chief Ringsen Beru Khudam ki Chief P.S. Sailing Anal Wangkhairak ki Chief B.S. Rinshan Mahau Teragi Chief Mr. Asem Khamaikai Kanbalup ki Secretary K.H. Ratan, Lamjing Balup ki General Secretary Ahibam Chanthoi Sana, Coastal ki President H. Devel Singh, Secretary Seram Santa Singh, Makoi Singh Asina Maru Oiba, Miyoi Singh Kayasu Saruk Yake. ELITETV News channel asigi oina miyamna email ge khutangda I pau thabirakpa matamda email address info@elitv.in da thabiraknaba khanganjari masida snatana ELITETV da I pau phongnabagi oina phone number 9402890982 da I pau phaubiraknaba khanganjari miyamna su ELITETV ge YouTube channel Facebook page Instagram amadi Twitter da su follow tawbinaba khanganjari Loslapda maruiba pau amana pizari Sakhang Dabasingna Kongmada Laiba Minister of State Action and Affairs and Education R.K. Ranjan gi yumai thadoklamle Refugees singi masagi oiba politics leite haina NSC and IM na phongdokre Konung mamangda Rapid Action Force na fubada miyoi mapan aso apan nangkre masada yauba sel gari amadi mobile phone mulaure
amadi Imphal West amasung East ta law and order da ahongba khara lakpadagi district ani asida curfew ki matam nungthil pung 5 fawba khudaktagi sangdokre. Huziki oinadi ELITETV na pizaba pung ani gi paw lojare miyeng tabiribasingbu amukana khurumjari.